Karigumba kanda nangna khanba yaukrabara kariginu nupa kharana nangbu phangnaba hotnariba lepanaidana aduga kharamana nangondagi thaptokpa natraga interested oidabadawna tawriba masigi maramse matam chuppada yengba nungaiba pungning huningai oiba matik natraga mapan thonggi oiba chanaba chanadaba khaki oini haiba leite tasengnadi nupi anambana khangde adudi nupa khaina wakhal khantharaga natraga wakhal khanthadana Sijannaba Maruoiba machak khara lei makoina nupi amabu tungkoiba relationship amagi warepada Sijannaba aduga kari oigani karigumba nangna nupabu ngahonba ngamba hairiba maruoiba machak khaido thawoiramdradi natraga kari oigani nangna nangi energy time piriba nupaduna kaidawnungda nanga punsi hingminnabagi wakhal khalamdradi aduna ngasigi video sida hangdokminasi aronba maruoiba machak taret Nupana Sijannaba hairiba machak khaisina nupada kanagumba nupi amabu luhongduna punsi hingminnaningbagi wakhal phawonba sigi machak khaise nupa khaina hongnadi haidokande adubu matam chuppada makoina sigi matangda wakhal khalli hairiba machak khaise khangdokminanaba haurasi adudi 1 karigumba nupa amana nupi ama loinaba matamda hairiba nupidugi personality confidence natraga nupidugi playful oiba character duna oigera nupadugi pukning thogatlaba magi mood nungaiba phawlaba amadi nupiduga loinabada nupaduna thengnarakpa experience mayamda magi thawai yahollaba adu oiradi hairiba nupiduda nupagi pukning chingjalli amadi long term partner ama oina khanalli maramdi masi physical attraction khaki wa nate masidi emotional amadi thawai gi oiba connection ni 2 mathangi sidi sexual boundaries ni masi tabada controversial oiba manba yai adubu nupana nupi ama value leina khalli masagi mamal amadi mayek senglaba boundaries leijaba maruoina naknaba mari thambada sigi boundaries thambasi game sanabagi wanate masidi isana isabu respect tokjabani aduna nupi amana confidently masagi boundaries ki matangda phongdokpasina utli masabu value leina khalli haiba aduga nupina masi tawbasi nupada ka hena attractive oiba phawi kanagumba nupa ama punsigi oiba asengba connection ama thiba 3 nupadi mabu masak khangbiba tawima ulakpa pami aduna nupadugi contribution haibadi relationship tuda magi saruk yaba emotional support oigera paisa nungsagi oigera natraga icham chamna mana nangi punsida saruk yabagi oigera hairiba khaise nupi amana khangbiba amadi magi hotna jamalbu value leina khanba matamda nupadu da partnership amadi amana amabu respect tawbagi wakhal phawolli aduna relationship ama tungkoina chatli partner animakna amana amagi sak khangbiba value leina longnabada 4 nupadi mind reader natte migi wakhal paba ngamde aduna nupi amana magi daka oiba mayek sengna amadi ikai khumnaba amaga loinana phongdokpa ngambana nupagi pukning wakhal yanghalli sumaina phongna phongdokpasina nupada kari oiramgani haina chamamnaba phawonde amadi thajaba hengadhalli aduna nupina magi daka oiba mayek sengna phongdokpasina nupadu da mayek sengna khanghalli mana relationship tuda karamba phibamda leirige haiba amadi mangonda relationship tuda thajaba hengadhalli aduna masi tawbasi partner animaki oina kanabani 5 karigumba matamda mi amana relationship amada khongthangjalli magi partner duda apamba poktrasu karigumba maram kharana maram oiraga adubu relationship ama tungkoina chatpagi akhwaidagi maru oiba machak mayangi maraktagi amadi amana amabu pamnabani nupazu adu mangai nupina mabu khangbiba mabu pami haibagi feelings phawbodo value leina khalli masina leinariba marido mapangal kanhalli amadi relationship to tungkoina chathalli 6 nupadi makhoigi independence ningkhatambase value leina khalli aduna nupi amana magi partner bu thajaba amadi masagi oijaribaduda oibagi space pibase yamna attractive oi nupada nupa amabu thajayena phawonba matamda magi thamoido hena chakthorokani
amadi relationship tuda hena mapung phana commit tawrkani masidi thajaba amadi nungsiba balance ta thambani control tawdabida 7 sigi aroibagi machak simadi akhwaidagi maru oiba oiramba yai nupi amana masagi value chapchana khangjaduna magi daka oibabu thoidaba relationship amabu thadooga chakhiba ngambagi thona pangal leibase nupana siguma nupise yamna respect tawi aduna nupigi sigi thona masabu respect tawjaba amadi confidence yamna puning chingjaningai oi kanagumba true partner thiba nupa amada aduna sida leire nupana nupi khanbada sijanaba arotpa criteria taret nangna nasagi value khana nainajaba nupa oigera natraga understanding hangatpa pamba nupi ama oigera sigi manung hutpa video sina nangna relationship amada khong thangjanbagi moongdo hongdokpa ngamgani mijeng tabibagi thagachari